welcome back to another video. So video se aise tasengwadi ngarang hana dum thagatpadi yarabani duda exam tawriba ko aise dugi exam tawbagi khara chinba exam gi bu chingadra thawak ki bu chingadra dum khitang chille duduna video se phajana haidi matang matam chana thagatpa ngamdre duna mayamna waro biba yade adu ngarang ina video thagalakani adu kai topic ta reading tawsige haina question ama hangjarki baduda mayamna do mostly career gi haibire eko ado career reading se aina career path plus isana pamjaba career reading karamba da chadaga phani haibagi reading ikoi koi dana ko tha muk phadri kani mamang da thagat kiba ai gi video da soidana muk yarogani baduna yamna kui dribo oibanina amuk hanjalaga tawbodo hoi hana yengbi hodaba kharana yengbi ningaga su yengbi ningdaba hanjan hanjan thagale kaina khanbiba khar yawgadra haina khanwagi ko aina career da di semjedre career se amuk 2 months kumba leraga semjage maram di reading no taw khidangai banina ko aduna career ge ba video do kitang ai ge video sida video amani chingkhatlaga dum yara mani koi koi dana taw jakhibada ngai bani aduna career ge habirek pa channel sing do mathangda amuk yengminana ba haide adugi career ge video do hana yengbiro ko aduga ngasi ga nadi full moon tarot reading haide khoi hosik se hayeng se purnima yarakadare ko hayeng purnima ne duna hayeng purnima numit sidagina mathangi purnima phawbada ko haidi dum tha amagi chang ne dum monthly reading ga haifeti managani dudasna full moon to full moon focus to boy doine ba ka mang da so sigi reading se amtali tawjaga tha ko dingi thagat ken di khanbane do ngamdre targa so handaki full moon sidagina mathangi full moon phawbada ko kai oirak pa yai adagi kai advice follow tawba yai habagi reading do tawdoine aduga ngasi se pile ani khatang khaidok chage pile A haibanga pile B haibanga ko pile A natragana pile B sidagi sai sana apamba pile ama khanbiraga isagi adum hayeng lakadaiba full moon sidagina hayeng lakadaiba purnima sadagi mathangi purnima phawbada kai oirak pa yai kai changes lak pa yai kai hotna ba yai habado adugi general reading ama yengminarase ado sigi reading se general reading oibanina yam ka hena personality resonate tawrtaba suyai na personal reading tawbining basina Instagram ning toy gi description box ta hapchara mage duga reading se adum kai haini personal yengmining basina DM tawbiraga isagi personal reading adum lobi bayagani ko ado ngasi ga di full moon tarot reading se how say let's get into the video. So guys, pile A ko sige blue idol figure na trend na sige tarot deck blue color se khanbi bagay do adugi pile A khanbi ba hai tare ko adu hayang lakadori ba full moon namadi mathangi full moon phawbagi manungda kai oirak pa yai kai advice follow taw ba yai na chingmasing do adu yengminar se hambada ai card se khara dum draw tawzarage. The world reverse ko tagi the full 9 of Wands, Strength reverse. The card is mine adom kara general oina pick taraga ko haidi card amamam yengba nataba general oina pick taraga kai leige habado yengasi ko. 4 of Cups. Okay, sige se lairaba matungda koi energy card sige energy unicorn card china energy card oraga energy card ani khatanga pick tawse. Wisdom ka soul purpose. Okay, card se sumaina pick tawre haidi tarot card tagi card manga ama lawzare duga energy card ani manga leire ko. So pile A khanbiriba singi hayeng lakadoriba purnima haidi full moon amadi mathang thagi full moon phawbada kai changes lak pa yai kai oirak pa yai kari advice follow taw ba yai na chingbada ado card sing sidagi yengminar se ba ko ado lakadoriba china kai na hamatamda the full hariba card china describe tawe ko haidi pile A khanbiriba sing se sigi haidi tha amagi matam means hayeng purnima sidagi na mathangi purnima phawbagi marak se sigi marak sida anoba beginning amada step in taw ba yabagi mami khara ui ba ko
anova beginning haibase life ki anova phase amana changsinbo oibi maybe isana studies course ama loiraga anova ama changnaba hotnaba oibi or career path amadagi career path amada chongbo oibi natragana business ama start tawbo oibi ko or relationship anova amada changbo oibi or hana laser remember relationship to anova way amda develop tawbo oibi adu siguma mayam se example ni ko ina pizari se haidi isaze some sort of beginning amada ko haidi haurakpa stage amada leppa yabagi mami uiba adu career do obi personal obi relationship obi adu studies obi any field obi buko adu bu beginning amada lepka dabagi mami di ure baduna adu misana business kuma start tawgadaba leiba or kainoma haidi sagi lifestyle kuma khar change tawgena khanba ora dumaina some sort of beginning amada di lepka dabagi mami uiba ko sigi the full hariba karchi matungina adu sigi karchina mo kai advice pige hamatam da laka doriba matam haidi purnima amadagina purnima ama full moon namadagina full moon namagi marakse sisida anauba beginning amada lepa yabagi mami ubasida anauba beginning amada lepe haidana careless oiba ko ngahak ki khanba wakhalna drive taraga thabak tawba impatient oiba tungi khanthadaba adugumba di tawbiganu maramdi adugumba ne hek mangoinaraga chatkiba matamda isada mangjaba ko adugumba lakpa yai duduna thabak ama taw matamda beginning ama de lepa kadoini dun any thabak taw matamda or isana kainom hotna matamda yarigai careful oibiu adegi think twice before you take any decision ko haidi decision ama lodri kanda anirak thokna khanthabiba adugumba khara dum hotna biu maramdi yamna impatient oiba ngai ngam singam dabagumba sina isagi damukta kana ba kai supurak ningai oidiba ko mathangda 9 of 1 sari ba card chithol eba Sigi 9 of 1 sari ba card chigi matugina pile A khanbi ba sing se ko hanadagi pangthoke na khallaga leiramba thabak khara pangthokpa dingam daba adum sigi thabak se pangthoke bu khallaga di dum ayat apan nama natraga na ama dum lakba adagi for example in marup mapang mayam ga nomata punsi ga har ju plan se dum hikto ga dum atopa ama namuya da maina maning tungoi nar ma ga dum thamba thabak kumba ama kor thabak khara pangthorak pa yabagi mami khara ui ba haidi hanadagi pangthoke na didum khalaga leiba planning didum leiba thabak oina dispang pangthokpa ngamdaba thabak khara su lakadoriba full moon ani sigi marakta ko pangthokpa ngambagi vision khara pi aduna isana hanadagi dum procrastinate tawraga lakpa wakhaldagi tawge na di khalaga thabak oina pangthokpa ngamdana lakpa thabak khara accomplish tawba yaba pangthokpa yabagi mami khara uye duduna isana su pangthorakani haina dum ngaraga leiba nataba isagi site gi su pangthoktaba yadaba adum delay tawragadi thamba bat pangthoktaba yadaba thabak oirgadi pangthokpa ngamdana ba isagi site gi su hotnabiyo haiba advice pi boko mathangda 4 of cups sari ba card chithol eba sigi 4 of cups sari ba card chigi matungina isaje anauba beginning am the lepa yai na su high grade sigi first card na kwa adagi hanadagi pangthoke na khallaga lakpa thabak pangthokpa ngamdaba khara pangthokpa ngambagi kai haini opportunity khara su lakpa yai na hai adu sumaina afaba khara develop tarakada matamda isaje distraction me amana drive to ko haidi sana afaba kaino matan khatke na khanbada maru apangai na distract torak po ibai natraga na si thabak sima tawge na khanbada atopa thaba among pangthokni pa dumaina wakhalda pukning chong na thabak pangthok pangam daba distraction na feel tawba kwa adagi ngaktang pukning chong na thaba am tawge na khalaga su ama muktaw pukning chong na pangthok pangam daba aduguma distraction and temptation khara su lakadaba leibo ko pal ege damakta aduna asagi thabak khara gi aphabas ahoba khara oigadaba sulei adagi hanadagi pangthokpa ngamdaba thabak khara pangthokpa ngamnaba opportunity su lakadaba lei haina positive vision pi targa su pangthokadoriba thabak or aphaba beginning da lepkadoriba do leppado mapung phana lepa ngamdanaba or mapung phana pangthokpa ngamdanaba distraction gumba temptation gumba khara lakadoriba maybe isagi friend gaina pressure pirak poi bi natraga na thaba ma pangthoi kanda ama pangthokninga poi be admaina khara distraction lakadori duna yarigai distraction gumba se avoid toraga ngasagi wakhal phasna khanthabiraga careless oibidabida ko anoba beginning du da phasna mapung phana junction bangamnaba or hanadagi pangthokpa ngamdaba thabak to phasna pangthoga chatkiba ngamnaba hotnabiyo haiba advice se card singsidagi phangeba ko mathangda the world hariba card se reverse ga string hariba card se reverse ga tholeba sigi card ani sina mu kari describe tawge ha matamda string hariba card se reverse gi matungina ngasagi sana distraction se avoid tawwa ngamdreba ko haidi careless oibigano na phanamna hai taragasu khanthaudabadagi impatient oiraga careless oirena khalaseba adagi hanadagi pangthoke na khallaga thabak se opportunity khara lae haragasu isagi distraction duna maram oiraga opportunity se grab tawwa ngamhodaba na maram oiraga isaje emotionally
haidi pangthokadaba matamdai pangthoudraga ko kona khatada isaje overthinking tarakpa emotionally unstable oirakpa wakhal nungairakta ko o pangthokcharamadi ko kaina khanjarakpa adagi ngasai relationship kumba leibiba organa relationship kumba da dum kitang emotionally down jatpa matam hai khatna chaina ba oibiyai marayena ba oibiyai dugumba khara su thengnarakpa yai natragana family gumba da marayena ba khatna ba family na ngang ba sakpa dugumba khara dum emotionally isada kitang nungaitaba piba incident khara su thengnaba yabagi mami uiba ko aduna adugumba emotionally kai haini nungaitaba incident do thengnari kana ngasai isana section dabadagi or isana distraction da avoid tongam dabadagi isagi mangjaba khara so mula adi hen awaba piyani dana ko aduna emotional side tu khak leina bagi namukta emotional side tu khak oiraga di thengnabada su khara lain dana aduna emotional side tu khak ta leihan kinabagi namukta problem se ko atai da lakta nabagi namukta isana careful oibiu impatient oibiga no amadi distraction avoid tobiu have advice se pi ba aduga emotional oiba problem khara di laka dabagi mami ui ba ko haidi ngaktang oiraga su or kuina bu oiraga su ko emotionally kitang nungai da ba khara di face tor ka dabagi mami ui ba ko mathangda the world hariba card reverse athol eba sigi the world hariba card reverse sigi matungina pile a khanbiriba singse wakhalda di me ama sagat pakwa haidi aina ningi ba se sini kan haraga wakhalda di me ama sagat laga result and reality du na isana khanjaram baga reality du ga khetna bugumba adagi isana sima oitho ani ko kaina khallaga pura adu gi ona taina bada reverse bounce torok pai tapta isana khalam bana ama oithorok pana ona taina bada ama oithorok pa du ba khara incident khara thengna ra pa yai adu gumba incident du na maram oraga ngasai gi emotionally nungai ta bado lakpa oi ba su yai ba kwa adu du na kitang afaba lakadabagi mami su ui phattaba lakadabagi mami su ui ba means isagi anawa beginning amagi lakadabagi mami adagi hanadagi pangthokpa ngamdaba thabak kara pangthokpa ngamnanabagi vision se ubanina yarigai opportunity sing se grab tawang ngamnaba hotnabiu distraction sing se avoid tawnaba hotnabiu ba kwa adu distraction sing to avoid tawnga magadi sigi problem se tholakta su yai ba do emotionally kitang di nungai taba khari lakani hamnina isana ningjaba khara oithoktabadagi nungaitaba khara lakpoi biyai or relationship or family da problem khara lakpoi biyai dumaina kitang problematic oiba situation khara su thengnaga dawri ba loinamak happy oirakadi chatloi dawri ba kwa mathangda wisdom and soul purpose hariba energy card se pal a gi damakta tholeba wisdom hariba card chigi matungina isana sigi handaki full moon dagi na mathangi full moon phawbagi marakta thabak ama hekta taw matamda isagi own wisdom dagi pangthokna bo hotna biyo haidi isagi khangjaba haijaba knowledge dagi pangthokna bo hotna biyo ko sukhang khangdaba feel da ko sukhang khangdaba feel da akhang ahai saraga pangthoba taragadi yong khai pa singba mamai chapi kaina haina bado ko adumaina isagi kai haini wisdom gi wang mada thabak taw taragadi isade chop pa ikai ba madi lebak thiba nangba yae ba aduna thaba mekta taw matamda isagi wisdom isagi knowledge na pangthok piyo duga isana sukhang khangdaba botadi ahe pa saraga thabak taw bigano have advice card na pi ba ko furthermore soul purpose hariba card chigi matungina act on your soul purpose today na haiba ko so sigi card chigi matungina hayang lakadariba full moon sidagi na mathang lakadariba full moon phawbadai sagi namakto afarba opportunity khadi lakadaba leidana ko awna lakadariba opportunity do isagi namanta kana gadaba isagi soul namanta isagi life ki namanta kana gadaba oiragadi yarigai opportunity do careful oina grab tawna na mohotna biyu distraction avoid taw biyu aduga mi gi khandri kanda isagi oina sitang selfish oina khanbiraga ko mina kai khankhini mina kai kangkhini khandabida ko isagi kananabagi damakta isagi opportunity sing grab tawang ngamna na hotna biyu have advice energy card dagi phange mo ko so pile a gi oiba full moon tarot reading ngasi gi oina di matang swaida solution jarage stagi dum lawba yaba general advice solution biraga mathangi reading amungai minarase ngasi gi oina di thank you for watching. So hello pile B gosi gray ideal figure na dragon sigi tarot deck se khanbi bagai do dugi pile B gi hayang lakadoriba full moon purnima dagi na mathang lakadoriba full moon purnima phawbagi manungda ko monthly reading gi type ta kai orakpa yai kai advice follow tawba yai haba dugi maramda reading se tawdoine ado hamada pile B gi oina su card se hana pick tower se ko Ace of Wands reverse, Ace of Cups, King of Swords reverse,
the sun ก็ aduga Ace of Pentacles reverse นี่ก็ so pile B กิเซ reverse pick เซยามนะดิตาเวดอยามกะให้นะพัตตาบบุดีอุเดด้วยตาร์ก็ส reverse pick คาร์ดิยาร์บันนี้นะ negativity คาร์นะดิ surround ตัวอันนี้ก็ค่อย energy card สเตกิมุยงเซให้ดี pile B กิใคร energy ปีเกสิกิมันสิกิดมักตาฮับดก็มันมักตินะเตะด้วยตาร์ก็สุดlike sigi kay haini nothing is yet set in the stone sigi dum purnima madagina purnima ma se man amagi kay haini duration ni dana ko adugi wanida so nothing is yet set in the stone and believe in the impossible hari ba tarot card ani se energy card ani se laikre aduna sumaina laire pal bi yoiba card se do sige last of the deck se ko haidi last card of the deck se sisimaga se thamjage so pal biyoiba reading se horse sige haidi hayang lakadori ba full moon sidagina mathangi full moon phawbada kai kai rakani habadu ko ahamada lakadori ba full moon sida ko sige card chana lokhalage knight of swords hari ba card se reverse ne ba sige knight of swords hari ba card se reverse gi matugina lakadori ba hayeng dagina mathang haidi mathangi purnima phawbagi duration sida ko matam sida pile B khanbiri ba singse wakhal je khitang nungsuk nungja ba gumba wakhal nungai ta ba gumba mentally abusive oiba ko haidi yamna aphaba oigada ba pot su isana overthinking tawraga phatta ba ohenjabagi tapda tawrakpa adagi mina tawba thabak se singthana ningda ba haidi for example isagi ibung manung na bu oiro isagi partner na bu oiro isagi friend gaina bu oiro thabak ama tawba se isana masing tha da bai tapda tawba isagi wakhal jamna negative from the khanba ko haidi thabak se isana tawjadriga yade ko kaina khanba mina tawba thabak singthana daba adagi mingoda krak yengjan bai tapda isaje kai haini yamna judgmental oiba matam adugumba khara haidi isagi emotionally ko khitang down oiba na maram oiraga mina ga wanga pa jam sawning ba kashu na taba wa ma cham her pai ju hekta wa jam na chauthok pa gumba ko adugumba khitang isai thanda mentally emotionally yamna overthinking tawba moody oiba adu na maram oiraga isai thanda moody oibe mohutta mathakta ko mingonda so mu kai haini judgment pi bai ta tawba mingonda so yengjan ba gumba or isaje mut nungai tre na mingonda so dum haidi isagi moodiness se share ta waita ta mina kainam harpa matamda wada am chauthokpa gumba adugumba khara thengnarakpa yai haidi emotional leakage khara thengnarakpa yai ba kwa aduna pile B khanbi basing na yari gai mathang tha mak dinate do se hayeng lakadori ba full moon sidagi na mathang lakadori ba full moon haidi purnima ani gi marak se sigi timing sida isagi moods and emotions je kitang control da thamna ba hotna biyo ba maramdi isana ngahak nungai tabagi sawning bagi ngangthokhi ba wa khara duna mingonda di tung koina hurt to ba su yai ba kwa aduna isagi moodiness emotional downgoing gumba se kitang control da thambiyo haiba advice se phange ba kwa adagi Ace of Pentacles reverse neba sige Ace of Pentacles reverse sige matung ina isa je paisa nung sagi feel da kitang paisa chat pa na hen ba lak paga chat pagi kaya haini mafam na helakba paisa je lak ka do ba lai har ka zu lak ka do ba paisa do chat na ba min sa na dum tholak pa do ko hidi isa ge paisa tung da bugum ba adagi kana da ba mafam da dum paisa thada ba dagi paisa do recover to bangam da bagum ba paisa nung sa mang ba or financial hardship kum ba khar theng na ba adagi isa na amna paisa nung sa je darkar ra pa matam da paisa nung sa je season na thokra ga ko yamna darkar pa matam da hangbam ge ka lerak ta ba financial hardship kum ba ko yam koina de te do matam khar di face to ya bagi mami ui aduna maram oraga isana paisa nung sa season na matam da kitang haina singna season na biyo kitang budget ama hoto ga sin na biyo maram di financial hardship se adum magna traga su khudak ta face to pa yamna nungai ta ba amu oidana ko aduna paisa nung sa je kitang analyze to raga season na biyo haiba advice ma phange ba ko adagi negative oi ba gaise hana explain to ragi ko mathang da
Page of Wands hariba card si reverse athole eba sigi Page of Wands hariba card si reverse sigi matungina pile B khanbi ba sing se October hariba month se gi adum hayang lakadoriba full moon namadi mathang tha gi lakadoriba full moon ani purnima ani sigi marakta kwa daydreaming tawbana henba wakhal nungai thoga mondrang sanaraga leibana henba nakan amaramda amu wakhal je nungai tho ikana masa mathanda mood swing taraga negative oba wakhal so pakhanda khanjan jar pa ko haidi sagi mind game je dukki matik high oba hai tare ko adagi thabak ama pangthoke na dikhalaga thabak oye dismang pangthok taba wakhal dum khallaga leiba adagi wakhal dana imagination and expectation je mingon dagi expectation ngama ama thamba or imagination je me ama sagatlaga isagi imagination or expectation ningba thungdre har kanda overthinking taraga phattaba oina amuk loi khanjanba ko adumaina isaje mind games me ama sanarakadabagi mong matau khara ui aduna pile B khanbi basina nga sai so haigibdo isagi wakhal isagi mood isagi emotion je kitang control tawbiyu aphaba me ama khalamani imagination na sagalamani expectation na thamamani ko aduga isagi expectation and imagination do oithoktre har kana phattaba mu khalak toineba phattaba khalaga moody oira ani dagi isagi environment to yamna mentally stable oi haloi doineba ko isana do aduna maram oiraga isana nga sagi wakhal khanba gum do khara control tawbiba mood and emotion do khara control tawbi taragadi sigi problem se avoid tawba ngamba su yaeba ko aduna yari gai thaba ma pangthoke na khanba se matam manghandabida delay tawdabida thabak oina sat pangthokna bo hotna biu furthermore wakhal yam ka hena wang sagat piganu maram de expectation ning ba thongdrakanda negative thoughts arise tar pa yaduna moods emotions and mind games da kitang control thambiu ko aduga paisa nung sasina matamda hardship khara face tar pa yaduna haida singna sina biu have advice se leiraga makha tarakpa positive card khara muthole ebo ko ahamada Page of Cups sariba card che thole a sigi Page of Cups sariba card chi matung ina isaje friendship kumba adagi relationship kumba dagi yamna loyalty feel to ko haide isagi partner se isada yam ka hena loyal oiba adagi isagi maruk mapang sing so isagi damakta dum strongly loyal oina lepi ba matam ko haide isagi thaba ma tauge or kainam tang tana ge na khanma matam na dum mi se leiba ko adum mina loyal oina treat to birakpa adagi isagi dum ngasagi wakhal nungai taba khotaba mayam do isana namna frustrative oraga mingona taina khotna tawrasu isagi damakta dum aphaba advice bibina ba or isabu chingkhat pinaba mi se dum leiba adugumba khra dum thengna ba yaeba ko aduduna isaje ngasagi moody emotional oibado kitang control taragadi yamna happy oina stable oina chatpa yaba manti oidoine ba adum phanamna aphaba lei harga su isana phattaba do control ngamda taragadi aphaba du su kana bang khangna mangdoine ba ko aduna October gi dum hayang lakadoriba full moon sidagi na mathang lakadoriba full moon phawbagi manungda pile B khanbi basing se isagi supporter or isagi loyal oiba friend or partner se dum tholakani aduga isabo dum support to biba khapi ba to bigani duna mentally dum ngasagi stable oidabdo stable oina chatpa ngamna na lambi di pidi pirakadoine bako Furthermore, the sun hariba card si thole ko sigi the sun hariba card sigi matungina pile B khanbi basing sigi lakadoriba full moon ani sigi marakta ko isada warm and radiance piba haidi isada mangal amadi adum opportunity aphaba opportunity life se adum aphaba opportunity khara phangba yabagi vision pi bako maybe isada job amagi opportunity oibai or kainoma thaba ma pangthoke na khalamba se pangthok ngamna ba means oirak pa yadumaina some sort of isada mammaga leramba jaga amagi ngan thorakna ba opportunity khara pirak pa yai na hai ba haidi isana yamna darkar oiba thaba ama isagi marup amna mateng pangbirak pa oibai or isana hanadagi pamjara leramba thaba ama isagi kanya approve tar po iram bayay natraga na job kumba career kumba ge opportunity arise to boy bayay dumaina some sort of positive oiba opportunity khara di arise tar kada ba layeba ko aduna nga sai isa na negative oiba impact mayam do control to biraga positive oiba aphaba sing se grab to wangamna na bo hotna biyo haba se pal bi gi damangte advice pi ba ko mathang na energy card nothing is yet set in the stone haiba card chi thole eba ko mutable moon so sigi energy card chigi matung ina palbi khanbi basing na khangbi ga dabadi isagi ngahak ningak pa wakhal na pangthok pa thabak or isa na ngahak mut nungai da na mingo na ngang chai khi basing duna mi du da kwa hanadagi problem sungai layam da mi khar da isa na nungai ta ba impact khara pi ba yae ba aduna yari gai isa na wangang bada or mut and emotion da khitang control to biu haiba sima lairaga isana thaba ama pangthoke khanbada khudakta oithoktabagumba or khudakta hekta oidabagumba thengnabi bataragadi discertain tawbiganu hotnaba lepiganu maramdi thabak haiba simaktabu khudakta hekta tawraga oidrena hekta aduna permanent oigadaba nate try tawraga oirakpasu myama leidana ko aduna isana kainoma hotna matamda sina aroiba nate ko na khalaga give up tawdabido hotnabi haiba advice energy card sidagi phangeba ko aduga
belief in the impossible hariba energy card chu thol is the full moon ni ko full moon sida blue moon ha pi se blue moon haiba se akhoi once in a blue moon kaina haina ba yam rare oina thokba thodok kharabu blue moon oina describe tawe ba ko so sigi energy card sigi matung ina isana expect chung taw taw da ba thaba khara sigi period of time haidi period time phase sida ko handaki purnima stegi na mathangi purnima phawa sigi manung da isana sungtha thaja da ba oithokani na sukhan khalu da ba thaba khara oithorak pa yai or isana give up tawra ba thaba khara dum try tawbadagi miracles may happen ko adu duga isana oiroi na khanjara ma thaba khara isana dum try tawsan taragadi oirak pa yabagi vision gumba adugumba khara leiduna belief in the impossible hariba card na describe tawe ba ko awna like easily give up tawbiganu thaba ma taw matam da hotna ba lepiganu haiba advice ma men oina leiraga it's time to take action haiba card chimaga thole eba sigi it's time to take action haiba card chigi matungina pile b khanbi basingna lakadori ba time phase haidi hayeng purnima dagi na mathangi purnima phawgi manungda yari gai thabak khudimak action oina bangthokna bo hotna biu wakhal mind games kumbada matam yamna manghanba matam yamna focus tawba duguma tawbiganu thabak khudimak action oina bangthoka kanda aphabagi ma hei lakpa yabagi mami leiba ko aduna isana wakhal da tang sung khalaga leiba thabak oina bangthok tragadi isada kanaba do kaya grab tawbanga moy aduna yari gai thabak khudimak thabak oina bangthok piu procrastinate tawraga wakhal da khalaga matam manghalaga lebiganu any thabak taw matamda action hana bangthokna ba action hana tawna na bo hotna biu haiba advice energy card sidagi phange ba ko so pile b gi su reading se matang swaida loijare stagi dum lawba yaba general advice lotion biraga mathangi reading among ngai minare se ngasi goina di pile a b gi reading animak loyarbanina thank you for watching my videos stay tuned for more bye bye